Sahi sidagi MU da Manipuri subject mitay mayek ta tamlagani mitay mayek tambada kudong chadaba mayok nagadore. Manipur gi puwari da anoba pandup ama hangdok po oina kumsi chahidagi ahanbo oina Manipur University gi Manipuri subject Bengali mayek ki mahutta mitay mayek na mahut silagani. Adubo Bengali mayek ki mahutta mitay mayek na mahut silakpada University asigi Manipuri department ta kamtheng na kudong chadaba kaya marum mayok nagadore. Atopa pawa mada Saudi Arabia gi flat ta Manipuri nupi ama Macha Punna Siramle Ramle. Saudi Arabia gi Riyadh ta leiba flat amada Manipur dagi Kerala da mayum panba nupi ama chahi taruki macha nupi ama ga Punna Siramle Ramle haire. Thogdok asi haukiba me 13 ta thokibani haire. Imphal East district ki manung chanba khurai gi laikai amadagi nupi adu Kerala gi Kozhikode dagi nupa amada mayum panbane. Mahaki mapuroiba adu Saudi Arabia gi Madina airport ta chahi nipan chupna thabak tawramlaba matung handak ta thabak lauthokibani haire. Mahaki mapuroiba adu me 13 da COVID-19 gi layong ulakpadagi test tawbada positive orambadagi Riyadh ta leiba hospital amada admit tawduna leirakkhibani. Police ki maikai dagi di nupi aduna masa sizadringai da machabu han halaba matungda masa mathanda sizabu oigani haibagi chingnaba lei haire. Thogdok adu COVID-19 positive oiraba nupa adugi chahi humudra surabi mamana ayuktagi hauna yum adugi mapanda leplaga leiba yumlonaba singna ubadagi hanglubada thong adu manungdagi lon khibana mahak changba yadaduna leirakpani haina fongdorakhe. Thogdok adugi matungda police na mafam aduda thunglabaga loinana thong adu hangdoktuna yenglubada nupi aduga macha aduga siraga leiramba thengnakhibani. Sahi humudra suraba nupi adusu hospital da admit tawduna laikannari haire. Laikhidravi nupi asi hana Delhi da leiba hospital amada nurse oina thabak tawramlaba matungda mafam aduda thabak thiribani haire. Loinana atopa paw amada hojik malemgi leibak chaniga 16 da COVID-19 gi saitheng nangle. Malemgi oina apunba case Lakh Nipan ga lising yang humdoi chamri yang nipan sukre. Laichat asidagi sikiba mi masingna Lakh ahunga lising nipan chani ga nipan yaure. Recover tawkiba masingna Lakh nipan lising marifuni thoi chamaga nipu mapan sure. Laichat asina maram oiduna Malemgi levak chani ga humdoi gi manungda USA da mioi Lakh manga ga lising kuntra mari chatruk humdra nipan naduna khwaidagi yamna naba levak oire. Loina na punna mioi lising mawdra mapan chani humdra taruk siduna khwaidagi yamna siba levak su oire. Laivak asida laichat asidagi recover tawkiba masingna Lakh ahunga lising nefut taret ka chahunga kun sukre. Nakal amaromda Indiagi oinasu laichat asidagi punna naba mioi masing Lakh amaga chaniga mawdra humdoi sukre. Sikiba masingna lising ahunga chamaga yangkai manga sure. Loina na active case oina leiba masingna lising yangkai nipan ga chaniga kunga mapan ne. Amadi laichat asidagi faduna recover tawkiba masingna lising kuntra ga nipan ga chamapan ga mapan sure.